pai lei lem dana ba si tori me ji ai egi nang loi re na ba ko thoji li me ji mu se khara chauri gi phai ko lambi khara khujela di ko myun kang e ba ai ga che ba ko tho hai ra Good morning guys, welcome back to my channel. I'm my very Kali. Benta sana ba? Saluki ga? Nung nini mamang dadi khara sagal amam ne haji mu. Khram chill uchile ba ko. Adana mayam ai sidegi di regular vlog tongna bai khona ge na khalle khalla ga dum leiri dunia ko adu ko ai ge loyal oiba subscriber jing di yang di pelam moroi ko blog sum thagalak ta bujida adu bai sidegi di nuti gi blog to bong na bai onarakya adu na je pung tere makai tare aina sana basali je adu na mi yam le madi ren pung 8:45 9 swaida sana ba pang bane turn by turn thongna bani na adu na ji thang jati oi mi kyam le rum dunu hai ba mamde mi yam le rum da basi ni ko fat chana fat halo na halo kunu ju khare ko yamin he sidi gari yamin nipan ni tara hen le ni sana ram gini mo yaji तो इधर खाने को गाड़ी में आने सीजनी अगर इस मथंग दा जिक को साना दर मोई सिलो है लास्ट पॉइंट आओ युमदे युरे इरु माइतरा साना रुरे लो साना बगी ब्लॉक ती आई हापंग हमद्रे बको आई दी कैमरा काफम अदेगी कापी ने बनी लेता भाई तारे को अदर नि मेरा बरोते सेबि इन मा चक्सारा कमा hospital na sakit iba ko ano pe angang na bagi hospitalized tau kre ba ko adogi na sa class na adona ibani hospital na sali ko sak ten boy na ai ni pibudi le ho ne ba ko data ni mana le tu ba adona le ju rims hospital na ne ba ko special ward ta per day da 1000 ओइरा माले को अंतन माबति थादर मगा एदम लानी को अदोग डिलीवरी तो गदब नमिचिना तारिख मापन थाबा हुनोस मापन की मांग दुदा कर सकलगा ए तो फिबम दन यादरे हारे गदि तोगदुनी नगो अंतन डॉक्टर न खरंगन न हॉस्पिटलाइज तौरगा लेरा जीना लई भाई तारे पुंग 3 मिनिट कुनसा करे योबदि रामत मखाय खरे हेलप चारने फर्स्ट अंद लेई बगे तो पुगली पाई ले लेम दना बा हम चाहिँ मुथादे बिरमगे एमी तो गदबी पोचे यार गदि चंग बई वा सी योरे आई पोट लौथरी दन मासी थादा बिरमगे को फजन चेन नु बसलो असनना या जोइब्रा दानी को दन युम द योरे साक चाथोगे को ना तो का थाने lo pokon do wings lele jangan tahu ini bisa biru ko yes pokon so onare
시즌 A 여기다 갖고 어제는 누미당 욕실래 뽕망아 막하이 따실래 선오빠 튜션 아무다 다들 미루게고 이제 띠엔 좀 가르미나 튜션지디 ꯆꯠꯇ ꯌꯥꯗ꯭ꯔꯦ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯀꯣ ꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥ ꯑꯃ ꯊꯥꯗꯕꯤꯔꯨꯈꯤꯒꯦ ꯌꯦꯡꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯊꯥꯗꯕꯤꯔꯝꯃꯒ ꯇꯨꯏꯁꯟꯒꯤ ꯑꯩ ꯅꯨꯄꯤ ꯔꯤꯝꯁꯇꯒꯤ ꯂꯧꯕ ꯆꯠꯂꯤꯅꯦꯕ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯄꯥꯔꯀꯤꯡꯗ ꯁꯣꯔꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯖꯪꯁꯟꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯈꯥꯝꯃꯤꯅꯦꯕꯀꯣ ꯃꯥꯡꯗ ꯊꯧꯔꯤꯁꯤꯗꯅꯦꯀꯣ ꯑꯣꯇꯣ ꯃꯌꯥꯝꯁꯤꯅꯕꯀꯣ ꯆꯨꯝꯅ ꯆꯠꯀꯗꯕ ꯑꯣꯇꯣꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯂꯝꯕꯤꯁꯦ ꯍꯦꯛꯇ ꯊꯤꯡꯗꯣꯏꯅꯤꯀꯣ ꯁꯤꯗꯃ ꯇꯧꯔꯤꯁꯦ ꯎꯔꯕ ꯁꯦ ꯑꯗꯨꯅ ꯑꯊꯨ ꯑꯀꯥꯏꯒꯗꯤꯀꯣ ꯅꯪꯗꯕꯤꯅꯤ ꯃꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯕ ꯑꯗꯣ ꯁꯤꯗꯁꯨ ꯔꯣꯡ ꯁꯥꯏꯗꯇ ꯃꯌꯥꯝ ꯊꯧꯖꯤꯜꯂꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯑꯗꯨꯅ ꯈꯒ ꯒ꯭ꯌꯥꯟ ꯇꯥꯅꯔꯗꯤꯅꯦ ꯐꯒꯗꯕꯅꯦꯕꯀꯣ ꯆꯨꯝꯅ ꯆꯠꯀꯗꯕꯗꯨꯅ ꯆꯨꯝꯅ ꯂꯩꯔꯣꯏ ꯆꯨꯝꯅ ꯆꯠꯀꯗꯕ ꯀꯥꯡꯕꯨꯗꯨꯅ ꯆꯨꯝꯅ ꯈꯥꯝꯃꯒ ꯂꯩꯔꯣꯏ ꯀꯣ ꯊꯦꯛꯁꯟꯒꯗꯕ ꯃꯥꯏꯒꯤꯗꯨꯁꯨ ꯄꯨꯂꯞ ꯐꯩꯖꯤꯜꯂꯒ ꯈꯥꯝꯃꯒ ꯂꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯅꯤ ꯑꯩꯒꯤ ꯅꯪꯉ ꯂꯣꯏꯔꯦꯅꯕꯀꯣ ꯊꯧꯖꯤꯜꯂꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯁꯦ ꯆꯨꯝꯅ ꯑꯩꯒꯤ ꯂꯦꯟꯗꯨꯗ ꯂꯩꯅꯕ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯒꯥꯔꯤ ꯃꯆꯥꯈꯩꯁꯤꯅ ꯀꯣ ꯂꯣꯏꯅꯃꯛ ꯂꯤꯠꯂꯒ ꯊꯧꯕ ꯌꯥꯕꯒꯤ ꯇꯥꯏꯞꯅꯤ ꯁꯤꯗꯒ ꯊꯧꯖꯤꯜꯂꯛꯏꯁꯦ ꯈꯔ ꯆꯥꯎꯔꯤꯒꯤꯗꯤ ꯐꯩꯀꯣ ꯂꯝꯕꯤ ꯈꯔ ꯈꯨꯖꯤꯜꯂꯛꯑꯗꯤꯀꯣ ꯃꯤꯍꯨꯟ ꯀꯥꯡꯉꯦꯕ ꯑꯩ ꯒꯥꯔꯤꯁꯦ ꯆꯦꯞꯄꯒ ꯊꯧ ꯍꯥꯏꯔꯤꯔꯕ ꯑꯩ ꯆꯦꯞꯄꯒ ꯊꯥꯡꯀꯠꯂꯒ ꯐꯥꯁ ꯑꯦꯟ ꯐ꯭ꯌꯨꯔꯤꯌꯁꯀꯤ ꯇꯥꯏꯞ ꯊꯧ ꯍꯥꯏꯔꯤꯔ ꯈꯪꯗꯦꯕ ꯁꯦ ꯈꯔꯒꯗꯤ ꯒ꯭ꯌꯥꯟꯗꯤ ꯈꯔꯒꯗꯤ ꯇꯥꯟꯅꯕꯗꯤ ꯐꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯁꯦ ꯊꯨꯅꯤꯡꯕ ꯀꯥꯡꯕꯨ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯒꯗꯤ ꯊꯧꯕꯕꯨ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏꯗꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯨꯅꯤꯡꯉꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯏꯝ ꯑꯦꯟ ꯀꯟꯗꯤꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯔꯣꯡ ꯁꯥꯏꯗꯇ ꯊꯧꯖꯤꯟꯕ ꯌꯥꯏ ꯏꯃꯥꯔꯖꯦꯟꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯀꯣ ꯃꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯊꯕꯛꯇꯨꯕꯨ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯈꯪꯗꯦ ꯊꯕꯛ ꯆꯠꯄꯗꯨꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯈꯥꯝ ꯌꯥꯗꯦ ꯍꯥꯏꯇꯥꯔꯗꯤ ꯊꯧꯔꯣꯅꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯈꯤꯜꯂꯣ ꯌꯨꯝꯗ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯗ ꯑꯣꯏꯅ ꯄꯥꯏꯔꯣ ꯀꯣ ꯈꯔ ꯊꯨꯅꯤꯡꯉꯤ ꯀꯥꯟꯁꯤꯗꯕꯀꯣ ꯁꯤꯒꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗꯒꯤ ꯁꯤꯒꯤ ꯎꯔꯤꯄꯣꯛ ꯇꯥꯕꯒꯤꯗꯨꯅꯦꯕꯀꯣ ꯍꯦꯔꯤꯇꯦꯖ ꯁ꯭ꯀꯨꯜꯒꯤ ꯃꯌꯥꯏꯒꯤꯗ ꯐꯥꯎꯗꯣꯔꯛꯄꯗꯨꯅꯦꯕ ꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏ ꯂꯩꯔꯦꯅꯦ ꯄꯔꯦꯡ ꯁꯥꯅ ꯂꯦꯡꯉꯒꯕꯀꯣ ꯊꯧꯒꯠꯄ ꯌꯥꯔꯝꯃꯔꯣꯏꯌꯦ ꯂꯥꯟꯊꯣꯛꯄ ꯍꯥꯏꯗꯤ ꯑꯁꯣꯝꯗꯒꯤꯁꯨ ꯒꯥꯔꯤ ꯍꯥꯏꯊꯔꯛꯄ ꯃꯌꯥꯝ ꯑꯃ ꯆꯤꯟꯗꯅꯕꯀꯣ ꯐꯖꯅ ꯀꯨꯏꯔꯦ ꯇꯧꯔꯤꯁꯦ ꯃꯤꯅꯤꯠ 10 ꯑꯃꯨꯛ ꯍꯦꯟꯖꯜꯂꯦꯕ